Assam Rifles na Ukhrul District New Haven da namduna outpost hangjilakpadagi tangkhul nupisinga chawna muknakhrei. Ukhrul amasung Kamjong District ki jagada Kuki amasung tangkhul naga anigi marakta chawna umkhatnariba siga mari lainana Ukhrul District ki Sogbau village ki jurisdiction manung chana lairiba New Haven da nauna Assam Rifles ki post ama hangdorakpadagi tangkhul naga nupisinga chawna muknakhrei. Katho Student Union Kathaulong amasung Katho Women Coordinating Committee gi maikaidagi Assam Rifles ki thawung adubu akanba mawongda condemn tawkhrei. Organization ani asige maikaidagi thadorakhiba charol singda haribadi New Haven gi jaga asida 40 suba Assam Rifles na makhoi gi temporary outpost ama namduna sajinkiba asiga mari lainana mangjawna mari lainaba khulgi authority singdagi ayaba lawbra pau piramba natraga khana nainakhiba amata laite. Assam Rifles na chathakiba thawung asi Manipur village authorities in hill areas Act 1956 asi violate tawbani amasung local village authority ki jurisdiction amasung authority singbu karisu leitana khanbagi mawongni. New Haven da Assam Rifles na namduna outpost hangjinba haibasi village ki jurisdiction da chathaba encroachment ki thawung amani maram aduna hariba thawung asi organization sing asina yaba ngamloi. Thawung asi village authority gi authority singbu atamna singnabani village authority ki maikei gi kayara khana Assam Rifles da jaga adudagi Assam Rifles withdraw tawkhinaba khangankiba leire. Khulgi authority amasung community leaders singi maikei gi kayara khana appeal tawkrabasu Assam Rifles ki maikei gi hariba camp asi hongdokpagi firep amata laite maram aduna khulgi nupi singna aikhoigi jurisdiction manungda 40 suba Assam Rifles ki sangsak battalion na activities amata pangthokpa yaroi haina khongjang changsinkiba aduga mari lainana Assam Rifles ka muknabagi thaudok kaya thokhi. Security advancement ki namada khulgi authority ka khanaba tawduna thabak amata paikhatpa yaroi. Assam Rifles na chathariba thawung sing asigi mayokta ngarang su Kathau Student Union amasung Kathau Women Coordinating Committee na New Haven da hangliba Assam Rifles ki temporary outpost adu khudakta hongdokadabani haina akanba protest chathakre loinana thawdo aduga mari lainana pamdaba thawdoksing thoklakpada madugi fatta afa fattagi daita pumba Assam Rifles na pugadabani haidi. Laibol attack ta KNF chenade haukiba jun manga da Kangpokpi district ki New Kaithal Manbi police station gi manung chanba Laibol Khulen village ta khulai paiba singna attack tawduna Meoi ahum hatkiba aduga yum taret mai thakiba gi thawdo adu KNF ka mari lainade haina loop asina thadorakpa cherol amana haidi. Cherol asina makata na haribana Natheljang Sadar Hills ta leiba kem Avenger headquarters tagi thadorakpa cherol amana haribana thawdo adugi matangda loop asida maral sina bahonariba adu yumfam yaude. Thawung asi loop asigi mingcha thian na bahonabani KNF ki maikaidagi thawdo aduda laikhidraba singi imung manunggi awabada su saruk yari. Aranba propaganda kaya sandokpana miyamna lana launaba amasung lamdam asida santi amasung tangdu laitaba Fibam puraknaba honariba asida akaiba kaya lakani Kuki inpi Manipur na rajnitigi oiba khudongchaba khara launaba honabada miyamna awajai theng kaya mayoknariba sibu namsinaba honabagi thawong condemn tawi. Civil society organization political leader amasung media platform singna bamna sajinba amadi chumi lali khangdaba pausing sandurakliba asidagi cheksinbiu. Stakeholder singna security amasung human right ki matangda miyam khana nainabada achumba evidence amasung integrity da yumfam oiraga chathanaba appeal tawri. Organization asigi maikaidagi mijam miyamda chathaba makhal khudingmaki hingsagi thawong sing condemn tawi haidi. Chingi district mari da mahausaga manadaba mawongda khungang masing hengalakliba asi yengsinba mathau tai biren. Chingi district mari da mahausaga manadaba mawongda khungang masing khangyen hengalakli. Haukiba chahi manga asidana amukka hena khungang semgalakpagi chang khangwang mangli. Kumsing 1972 dagi 2023 fawagi manungda Chingi district Kangpokpi Chuarchanpur Senapati amasung Ukhrul da angakpu fangna khungang masing hengalakliba adu yengsiningai oiri haina hanagi chief minister N Biren na phongdorakli. Social media da thagalakpa warol da hai kumsing 1972 da hariba district sing aduda khungang masing 954 leirami adubu kumsing 2023 yorakpadadi khungang masing 1865 oirakli. Hengalakliba khungang masing adu 1111 oiri data matung ina Kangpokpi da hana khungang masing 193 leirambadagi 713 sukre. Chuarchanpur da khungang 339 leirambadagi 874 yaukre. Hariba matam asida Senapati amasung Ukhrul district da su khungang masing hengalakpa uri. Chingi district mari da hengalakliba khungang masing adu chada pathokpada 95 oiri. Mahausaga manadaba mawongda khungang masing hengatpagi record thengnariba asi makata na yengsin matangai fade. Khungang ka hena masing hengalakliba adugi chap chaba maram haiba ngamde adum oinamak khungang masing abnormal oina hengalakliba adugi maru oiba maram sing hairagadi administration gi
Yenglaga khungangsing thugaiduna masing hengathanba hana record leramdaba khungangsing nauna masak khanglakpa mi masing hengalakpa yum honglakpa leifam hongduna chatpa amadi lenga kamari leinaba thausil singna oiramba yai khungang masing khangen hengalakliba dugi chap chaba data yengsinuna mawong chumhanaba honaba mathau tai census data land and revenue document historical map satellite imagery amasung migration pattern yengsinba mathau tai hengalakliba mawong asi yengduna kupna amadi maru oina khanaba mathau tai maduna demography da chauna ahongba thogalakpa yai lenga ki lam amasung development planning da su ahongba kaya lakani Manipur gi hojik oriba demography administrative boundary amasung khunda silakpagi mawong asi yen aningai oiba ama oirakpaga loinana rajniti gi sensitive oiba state amasung oiri haidi combined force na Ukhrul district litan Mahadev Sanagaithel yauna combing operation chathabau kre Mamang tha Mei 12 da Kangpokpi district ki Kolen amasung Kojum village anigi marakta militants singna ambush tawduna thadau church leader ahum amadi driver ama hatkiba thawdoki matung tarakpada Kuki amasung Naga singi civilians sing fajin khraba matung makha tana Kuki amasung Naga furuf anigi marakta violence oiba thawdok sing thoktuna Chingi district maru oina Kangpokpi amasung Ukhrul district ta thokliba Erang sing asibu laksin bangamnabagi damak security force na paksana combing operation sing chathabau kre ngarang dagi hauna combined security force singna Ukhrul district litan Mahadev amasung Sanagaithel National Highway 202 amasung 102A gi mafam singda paksana combing operation chathabau kre security force singi combing operation adugi manung chana Kuki amasung Naga furup singna khundari ba mafam singda coordinated patrol tawba area domination sing leitanaba chathabau rakiba loinana militant singna saramba bunker kaya thugaiduna makha tana tension leitanabagi damak amadi mafam sing adugi santi amasung tangdu leitaba hanjilaknaba security ki cheksin thorang kaya laukhatkre official source ki matung ina combing operation aduda security force singna village authority sing CSO sing gi mihut singa unaduna security force singda cooperation piduna mafam sing aduda law and order ningthina leina bahona kibagal loinana security force singna khunja singi punsi amasung lanthung ngaktuna ki khang pirakpa pumnamak ngakthokna bahona gani haina thajaba pikre hadi official singna village authority sing amadi civil society organization singda appeal tawraduna khungi naha sing yariba makai balance oiba thawong singda yahaloidabani amadi makhoi bu hingsa gi thodok singdagi lapna thamduna santi purakna bahona minasi hadi security force singna paktakna na chathaba haukiba combing operation sing asi makha tana chathaduna khunja singi punsi safety oina leiba ngamba amadi miyamna secure oina leinaba amasung highway singda apanba sing yadana chathok chasin yanaba lokatpa yaba security ki thabak sing lokatpa horagani hari LPG gas ki mamal lupa 18 hengatkre ngasi June 8 tagi LPG gas ki mamal lupa 18 hengatkre malemgi oina energy ki cost asi wangkhalakhiba na maram oiraga haukiba tha ahungi manungda gas cylinder gi mamal hengatkhiba asi asiga tharaga anirak subani industry source matung inadi kg 14.2 lumba LPG cylinder amada Delhi da lupa chamaga marfutara humdoi piramba adu hojik lupa chamapan ga nifugani thoi oiragani West Asia da global energy supply da ayatpa apanba kaya leiba amasu malemgi oina thawgi mamal hengalakpana maram oiraga haukiba March 3 da LPG cylinder gi mamal asi lupa humpu hengatkibani haina pawasi na makhatari Gari accident da Meeoi ama sire ngarang ahing nongai matung pung amaga makhairom taba matamda Imphal romdagi mayang Imphal tamna thorakpa Royal Enfield ama wangoi yorakpada lambida hui ama faina chensilakpadagi accident thokpada lambi aduda laikhidre amana soktuna laikanari laikhidraba Meeoi adugi maming thaudem Akasa pokpa jila kawi thaudu aduda sopa nanglaba Meeoi aduna mayang Imphal konchak maning leikaidagi khumantem Boris Elias athoiba kunga humdoi apokpa tomba kawi soklaba Meeoi asi hauji North AOC da laiba Ras Medicity gi ICU da laikanari hari